ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯛꯆꯤꯡ ꯕꯖꯥꯔꯗꯅꯤ ꯀꯛꯆꯤꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯏꯃꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ 이쪽에 맹가 레펑 감 타이밍 아이기 맹 미나가웨 니까이디 빠질레 까이 마카로 이마수 가는 양에 이마기 맹가 레펑가 하이피당 강자게고 마이디네 와이디 시기 살람 라까이데기 밍난다멘티 아도 한닥세 이마가 이제가세 보시디 까마인 떠게 좀 셉라 포시 카라디 와레 마망마망가디 기당 켄네 한닥시 포시 빠기 장시 켄네 ꯍꯣꯏ 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 ꯁꯤ ꯇꯥꯏꯅꯔꯕ ꯑꯗꯣ ꯑꯅꯧꯕ ꯂꯥꯛꯄꯁꯤꯒꯀꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯈꯖꯤꯛꯇꯪ ꯍꯣꯏ ꯍꯣꯏ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯣꯛꯗꯥꯎꯟ ꯀꯣꯚꯤꯗ ꯁꯤ ꯄꯨꯂꯞ ꯐꯈ꯭ꯔꯁꯨꯀꯣ ꯑꯗꯨꯒ ꯃꯤ ꯁꯤꯁꯨ ꯄꯨꯂꯞ ꯑꯄꯨꯟꯕ ꯑꯣꯏꯅꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯂꯞ ꯑꯣꯏꯕ ꯁꯤ ꯄꯥꯝꯃꯦ ꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯕ ꯇꯤꯝꯗꯨꯗꯒꯤꯅꯦꯀꯣ ꯌꯨꯝꯗ ꯏꯝꯄꯦꯛ ꯇꯤꯚꯤꯗꯤ ꯂꯧꯁꯟꯕꯤꯕ꯭ꯔꯥ ꯏꯆꯦ ꯂꯧꯁꯤꯜꯂꯦ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯕ ꯊꯧꯔꯝꯗꯨꯗꯤ ꯌꯦꯡꯕꯤꯕ꯭ꯔꯥ ꯑꯃꯨꯛꯃꯨꯛ ꯌꯦꯡꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯐꯪꯗꯕꯀꯣ ꯁꯨꯝ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯇꯧꯀꯥꯟꯗ ꯐꯪꯗꯕꯗ ꯆꯤꯟꯕꯅꯤꯅꯀꯣ ꯑꯗꯣ ꯏꯁꯩꯁꯨ ꯇꯥꯕꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨꯁꯨ ꯌꯦꯡꯕꯤ ꯍꯥꯏꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯌꯣꯅꯁꯨ ꯍꯥꯏꯖꯔꯤ ꯏꯃꯥꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤꯀꯣ ꯀꯩꯅꯣ ꯄꯥꯝꯃꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯉꯥꯏ ꯍꯥꯏꯖꯤꯜꯂꯒ ꯏꯉꯥꯒꯤ ꯂꯩꯆꯤꯟ ꯇꯧꯕꯗꯣ ꯚꯤꯗꯤꯑꯣ ꯁꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯪꯕꯤꯔꯗꯤ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯐꯠꯇ ꯌꯥꯔꯦꯗ ꯑꯗꯣ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯑꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯏꯆꯦ 이제세 봇 마яб스 노이 칸거래 이제게 빙갈레 펑감다 하비고 ꯑꯩ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯥꯕ ꯂꯩꯀꯥꯏ ꯕꯥꯃꯣꯟ ꯄꯔꯦꯡꯗꯒꯤꯅꯦ ꯏꯃꯤꯡ ꯅꯩꯕꯤ ꯍꯥꯏꯃ ꯑꯁ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄꯣꯠ ꯌꯣꯟꯕꯁꯤꯗꯤꯀꯣ ꯑꯁꯤꯠꯄ ꯈꯔꯅ ꯑꯗꯨꯝ ꯁꯤꯠꯄ ꯁꯤꯠꯇꯕꯅ ꯑꯗꯨꯝ ꯁꯤꯠꯇꯕ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤꯁꯨ ꯁꯤꯠꯄ ꯌꯥꯎꯏ ꯁꯤꯠꯇꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤꯕꯨꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤꯠꯂꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯏꯝꯄꯦꯛ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯕ ꯇꯤꯝꯗꯨꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗ ꯏꯝꯄꯦꯛ ꯇꯤꯚꯤꯁꯦ ꯂꯧꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯏꯃꯦꯖꯀ ꯑꯗꯨꯝ ꯈꯨꯠꯁꯝꯅꯕꯅꯤꯅꯀꯣ ꯄꯨꯂꯞꯇꯤ ꯌꯦꯡꯉꯦ ꯑꯗꯣ ꯏꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯡꯒꯔꯁꯦ ꯀꯅꯥꯅꯣ ꯑꯁ ꯁꯤꯡꯒꯔ ꯍꯥꯏꯌꯨ ꯍꯥꯏꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯃꯃꯤꯡꯒ ꯑꯃꯨꯛ ꯈꯪꯗꯦ ꯏꯁꯩꯗꯅꯦ ꯄꯥꯝꯕ ꯏꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯌꯨ ꯄꯥꯝꯖꯕ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯗꯥꯏꯔꯦꯛꯅ ꯐꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯆꯤꯟꯗ ꯈꯔ ꯊꯣꯛꯄ ꯄꯨꯡꯉꯥꯡ ꯉꯥꯡꯖꯕꯩ ꯋꯥꯅꯤ ꯏꯆꯦꯅ ꯄꯥꯝꯖꯕ ꯏꯁꯩꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯥꯡꯕꯤꯌꯨ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ ꯆꯩꯐꯝꯅ ꯃꯁꯤꯡ
ꯈꯪꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯏꯁꯩ ꯄꯥꯗ ꯃꯥꯗꯤ ꯃꯇꯠ ꯃꯇꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯖꯨꯒꯦꯁꯣꯔ ꯁꯤꯡꯍ ꯀꯣ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯅꯤꯡꯊꯧꯖꯝ ꯂꯩꯀꯥꯏꯁꯤꯗ ꯋꯥꯏꯔꯤ ꯂꯩꯀꯣꯜ ꯂꯩꯔꯤꯁꯦ ꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯑꯗꯣ ꯉꯁꯤꯁꯦ ꯀꯀꯥ ꯄꯣꯠꯁꯦ ꯏꯁꯤꯠ ꯁꯤꯠꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯍꯧꯁꯥ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯗꯅ ꯃꯍꯧꯁꯥ ꯂꯩꯔꯝꯕꯗꯨꯒꯤ ꯌꯥꯝ ꯁꯤꯠꯄ ꯄꯣꯠꯁꯤꯠꯇꯨꯒ ꯍꯧꯖꯤꯛꯀꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯅ ꯀꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯦ ꯈꯤꯇꯪ ꯐꯕ ꯋꯥꯠꯄꯅ ꯑꯣꯏꯕ ꯇꯥꯏ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯋꯥꯠꯂꯦ ꯃꯍꯧꯁꯥꯗꯤ ꯇꯥꯔꯤꯛ 22 ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯐꯥꯎꯗ ꯀꯩꯒꯤ ꯏꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯈꯦꯠꯅꯔꯦꯕꯀꯣ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯆꯨꯋꯦꯁꯟ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯗꯥꯎꯟ ꯇꯧꯕꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯚꯣꯠꯀꯤ ꯏꯔꯥꯡꯅꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯥꯛꯄ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ 2021ꯁꯦ ꯂꯣꯏꯗꯣꯔꯦ ꯑꯗꯣ 2022ꯅ ꯑꯃꯨꯛ ꯂꯥꯛꯇꯣꯔꯦꯀꯣ ꯑꯗꯣ ꯁꯤ ꯂꯥꯛꯄꯁꯤꯗ ꯀꯀꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯐꯥꯎꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯗꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯡꯒꯤꯗꯤ ꯆꯍꯤ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯅꯧꯕꯆꯍꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯒꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕ ꯁꯤꯆꯨꯋꯦꯁꯟ ꯀꯔꯤ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯇꯦꯝꯈ꯭ꯔꯒ ꯑꯐꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕꯅꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯋꯥꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯄꯥꯁ ꯇꯧꯔꯒ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯔꯤꯕꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯀꯀꯥꯅꯁꯨ ꯄꯥꯝꯕꯤꯔꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯆꯍꯤ ꯑꯃ ꯑꯅꯧꯕ ꯆꯍꯤꯁꯤ ꯇꯔꯥꯝꯅ ꯑꯣꯛꯂꯁꯤꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯀꯥ ꯏꯁꯩꯗꯤ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ ꯀꯀꯥꯁꯦ ꯏꯁꯩꯗꯤ ꯇꯥꯗꯤ ꯇꯥꯏ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯏꯟꯈꯠꯂꯛꯂꯤꯕ ꯃꯌꯥꯝꯁꯨ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯩꯔꯤ ꯀꯀꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯥꯔꯇꯤꯁ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯥꯔꯇꯤꯁꯁꯦ ꯑꯩ ꯁꯗꯥꯅꯟꯗꯅ ꯈꯔ ꯄꯥꯝꯃꯤ ꯑꯥꯔꯇꯤꯁꯁꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏ ꯑꯣꯂꯦꯟ ꯄꯥꯝꯃꯤ ꯑꯗꯨꯅ ꯏꯁꯩ ꯑꯃꯒꯤ ꯃꯔꯝꯗꯣ ꯍꯥꯏꯕꯤꯕꯗꯨ ꯉꯁꯥꯏꯒꯤ ꯀꯀꯥꯅ ꯁꯗꯥꯟꯗ ꯈꯟꯕꯤꯔꯤꯀꯣ ꯑꯗꯣ ꯁꯗꯥꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯀꯀꯥꯅ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ ꯁꯗꯥꯅꯟꯗꯒꯤ ꯅꯠꯇꯕ ꯑꯃ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯍꯜꯁꯤꯡꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤ ꯆꯪ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯃꯥꯒ ꯁꯛꯄ ꯏꯁꯩꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ ꯏꯁꯩꯗꯨ ꯀꯥꯎꯔꯤ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒ ꯊꯨꯡꯅꯗꯧꯔꯤꯕ ꯀꯅꯥꯅ ꯀꯅꯥꯒꯤ ꯋꯥꯕꯤꯗꯧꯔꯤꯕ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯀꯧꯋꯦ ꯂꯩꯐꯝꯅ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯄꯔꯦꯡ ꯉꯁꯤꯁꯦ ꯄꯣꯠ ꯌꯥꯝ ꯁꯤꯠꯄ ꯃꯥꯜꯂꯤꯀꯣ ꯄꯣꯠꯁꯤ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯅꯅꯦ ꯏꯁꯤꯠ ꯁꯤꯠꯇ꯭ꯔꯕꯅꯦ ꯃꯃꯥꯡꯒꯤ ꯑꯦꯗꯚꯥꯟꯁ ꯈ꯭ꯔꯤꯁꯃꯥꯁꯀ ꯍꯥꯏꯔꯨꯔꯗꯤ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯒꯗꯤ ꯌꯥꯝ ꯇꯥꯝꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯑꯁꯥꯒ ꯌꯥꯝ ꯈꯦꯠꯅꯅ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯗꯣ ꯆꯍꯤꯁꯤꯁꯨ ꯂꯣꯏꯔꯛꯇꯣꯔꯦꯀꯣ ꯑꯗꯣ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯏꯃꯥꯏ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯄꯥꯝꯅꯔꯤꯃꯤꯀꯣ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯀꯣꯔꯣꯅꯥꯅ ꯌꯥꯝ ꯊꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯁꯦ ꯑꯁꯤ ꯊꯣꯛꯍꯟꯗꯅ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯈꯨꯌꯥ ꯃꯌꯥꯝ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯗꯨ ꯄꯥꯝꯃꯦ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯝꯄꯦꯛ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯔꯤꯕ ꯇꯤꯝꯗꯨꯗꯒꯤꯅꯤꯀꯣ ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯁꯩ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯑꯩꯗꯤ ꯀꯩꯅꯣ ꯐꯤꯂꯝ ꯏꯁꯩꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦꯕꯀꯣ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯁꯩꯁꯤ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯙꯨꯅꯤꯛꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯣ ꯄꯥꯝꯕ ꯏꯁꯩꯗꯣ ꯍꯥꯏꯌꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯑꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯁꯛꯄꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯏꯇꯥ ꯃꯥꯟꯖ ꯀꯥꯗ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯃꯇꯦꯛ ꯑꯃꯇꯪꯒ ꯉꯪꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯈꯣꯟ ꯃꯇꯥꯁꯤꯒ ꯍꯌꯦꯡ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯇꯥꯔꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯒꯤ ꯈꯣꯟꯁꯤ ꯊꯛꯀꯠꯂꯦꯕꯀꯣ ꯌꯨꯝꯗꯒ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯛꯇꯪ ꯐꯥꯗꯕꯤꯔꯣ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯣ
Ita manjakada salagi Aidi manjakada salagi Ita urirai Ita takhelai Nakoi aibu waraunu Laihauro salagi Ita manjakada salagi Yare ko ꯐꯖꯅ ꯁꯛꯄꯤꯈ꯭ꯔꯦ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯏꯆꯦ ꯑꯃ ꯑꯥꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤ ꯃꯄꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯩ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯡꯂꯝꯕꯝ ꯄꯔꯦꯡꯗꯒꯤ ꯃꯤꯡꯅ ꯅꯥꯎꯔꯦꯝ ꯔꯣꯃꯤꯂꯥ ꯀꯧꯏ ꯔꯣꯃꯤꯂꯥ ꯑꯗꯣ ꯏꯆꯦꯒꯤ ꯀꯩꯅꯣ ꯌꯣꯜꯂꯤꯁꯦ ꯔꯦꯗꯤꯃꯦꯗꯅꯤ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯑꯥꯏꯇꯦꯝꯁꯨ ꯌꯥꯎꯔꯦ ꯅꯨꯄꯥꯒꯤ ꯑꯥꯏꯇꯦꯝꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯄꯣꯠ ꯑꯗꯩ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯥꯏꯇꯦꯝ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯄꯣꯠꯁꯤꯠꯁꯤꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯁ ꯌꯥꯝ ꯍꯟꯊꯩꯗ ꯃꯃꯥꯡꯗ ꯌꯥꯝ ꯈꯦꯠꯅꯩ ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠꯅꯦ ꯑꯗꯣ ꯄꯣꯠꯁꯦ ꯑꯗꯨꯝ ꯁꯤꯠꯄꯗꯤ ꯋꯥꯠꯄ ꯈꯤꯇꯪ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯋꯥꯠꯂꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯅ ꯑꯣꯟꯂꯥꯏꯟ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯈꯤꯕꯅꯤꯅꯅꯦ ꯁꯤꯠꯄ ꯌꯥꯝ ꯍꯟꯊꯩ ꯍꯥꯟꯅꯗꯒꯤ ꯑꯗꯩ ꯀꯣꯔꯣꯅꯥꯒ ꯂꯩꯁꯜꯂꯦ ꯌꯥꯝ ꯋꯥꯠꯂꯤ ꯃꯃꯥꯡꯒ ꯌꯥꯝ ꯈꯦꯠꯅꯩ ꯏꯆꯦꯁꯦ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯏꯆꯦ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯩ ꯉꯁꯤ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯩꯁꯤ ꯑꯗꯨꯝ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯪꯗꯦ ꯏꯁꯩ ꯇꯥꯕꯩ ꯃꯇꯝꯁꯦ ꯑꯩ ꯑꯉꯥꯡ ꯗꯨꯀꯥꯟꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯉꯥꯡꯗꯤ ꯑꯃꯅ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯏꯄꯥꯝꯗ ꯑꯗꯨꯝ ꯊꯩꯔ ꯊꯝꯃꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤꯅ ꯈꯔ ꯋꯥꯠꯂꯦ ꯇꯥꯕ ꯈꯠꯄꯒꯤ ꯃꯇꯝꯁꯦ ꯌꯨꯝꯗ ꯏꯝꯄꯦꯛ ꯇꯤꯚꯤꯁꯦ ꯂꯧꯁꯟꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧ ꯌꯥꯎꯁꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯌꯥꯝꯕꯗꯤ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯏꯆꯦꯒꯤ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯗꯣ ꯏꯁꯩꯗꯤ ꯑꯗꯨꯝ ꯈꯔ ꯃꯔꯛ ꯃꯔꯛꯇ ꯇꯥꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯉꯪꯕꯤꯔꯣ ꯏꯁꯩꯔꯣ ꯏꯁꯩꯕꯨꯗꯤ ꯑꯄꯥꯝꯕꯗꯤ ꯃꯌꯥꯝ ꯌꯥꯎꯕꯗꯤ ꯑꯗꯨꯁꯨ ꯀꯩꯅꯣꯅ ꯁꯛꯄꯗꯣ ꯑꯥꯔꯕꯤꯟꯅ ꯁꯛꯄ ꯑꯣ ꯅꯣꯡꯗꯝꯕ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯖꯩ ꯁꯣꯏꯗꯅ ꯏꯆꯦꯅ ꯄꯥꯝꯖꯔꯤꯕ ꯏꯁꯩꯁꯦ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯉꯪꯕꯁꯤ ꯃꯌꯥꯝ ꯆꯦꯟꯈꯤꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯐꯦꯠꯇꯪ ꯉꯪꯕꯤꯔꯣ ꯑꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯀꯅꯥꯒ ꯇꯥꯃꯤꯟꯅꯅꯤꯡꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯅꯤ ꯇꯥꯃꯤꯟꯅꯅꯤꯡꯕꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯍꯟꯅꯤꯡꯉꯦ ꯑꯩꯅ ꯈꯟꯖ ꯗꯤꯛꯇꯦꯠ ꯇꯧꯖꯅꯤꯡꯉꯦ ꯃꯣꯏꯗ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯁꯦ ꯏꯃꯥꯁꯦ ꯀꯕꯣꯛꯁꯨ ꯀꯟ ꯌꯣꯜꯂꯤ ꯏꯃꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯩꯁꯟꯈꯔꯦ ꯏꯃꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣꯀꯣ Inau koi ꯀꯥꯏ ꯋꯥꯏꯗꯩꯅꯣ Laidagon de Kakjin Laidagon ꯏꯃꯥ ꯍꯟꯗꯛꯀꯤ ꯄꯣꯠ ꯌꯣꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯁꯤꯠꯄ꯭ꯔꯣ Oh chili khara chili ꯃꯃꯥꯡ ꯆꯍꯤꯒ ꯍꯟꯗꯛ ꯆꯍꯤꯒ ꯄꯣꯠꯁꯤꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ Adum corona le mina yap khara diwali ai tar ꯑꯗꯣ ꯏꯃꯥꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇꯪ ꯈꯟꯕꯤꯌꯨꯕ Kari kan dori ꯑꯃ ꯍꯦꯛꯇ ꯈꯟꯕꯤꯌꯨ ꯌꯥꯅꯤ Mampu ai dei Kari se ꯌꯥꯏ ꯑꯩꯅ ꯈꯜꯂꯒꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯒꯤ ꯑꯣ ꯀꯩꯅꯣꯅꯦ ꯀꯔꯤ ꯊꯥꯗ ꯂꯥꯛꯑꯣꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯏꯁꯩꯗꯤ ꯈꯟꯕꯤꯔꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯀꯣ ꯂꯩꯐꯝꯅꯅꯦ ꯇꯨꯔꯦꯜ ꯋꯥꯡꯃ ꯃꯅꯥꯔꯩ ꯄꯔꯦꯡ ꯃꯤꯡꯅꯅꯦ ꯁꯝꯐꯥꯟꯕꯤ ꯀꯧꯏ ꯀꯩꯕ ꯏꯃꯥ ꯁꯝꯐꯥꯟꯕꯤ ꯁꯝꯐꯥꯟꯕꯤ ꯌꯥꯝ ꯐꯖꯩꯀꯣ ꯏꯃꯥꯒꯤ ꯃꯤꯡꯁꯨ ꯑꯗꯣ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯏꯁꯩꯁꯦ ꯊꯥꯖꯔꯛꯂꯒꯦꯀꯣ ꯀꯛꯆꯤꯡꯗ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯍꯥꯏꯅ ꯌꯥꯝ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏ ꯁꯣꯏꯕꯨꯝꯒ ꯑꯗꯣ ꯏꯆꯦꯁꯦ ꯕꯣꯔꯥꯁꯨ ꯀꯟꯅ ꯌꯣꯟꯕꯤꯔꯦ ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩ Kasing wari day. Kasing wari. ꯏꯆꯦ ꯃꯤꯡ Rumita. ꯈꯤꯇꯪ ꯍꯥꯏꯕ꯭ꯔో ꯁꯥꯒꯩꯁꯦ ꯀꯩ ꯀꯧꯒꯦ Naurem. ꯏꯆꯦ ꯉꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯁꯤꯠꯄꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ Anak receipt pa kara khenare. ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ Nungai lay nangai adun pam. Kana sai di bang ta ko. ꯆꯤꯡꯅꯕ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯁꯦ ꯌꯨꯝꯗ ꯂꯧꯁꯟꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯆꯦ ꯂꯧꯁꯜꯂꯦ ꯃ꯭ꯌꯨꯖꯤꯛ ꯑꯣꯟ ꯗꯤꯃꯥꯟꯗꯤ ꯌꯦꯡꯕꯤꯕ꯭ꯔꯣ Yenge dum yeng thabak sina phang da ba saw yeng ba saw yeng da ba saw.
ꯃꯃꯥꯡꯗ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇꯪ ꯈꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯋꯥꯛꯁꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝꯒꯤ ꯀꯔꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯦꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯅꯨꯡꯉꯥꯏꯊꯦꯝ ꯁꯨꯕꯥꯁꯤꯅꯤ ꯀꯛꯆꯤꯡ ꯄꯥꯖꯤ ꯂꯩꯀꯥꯏ ꯃꯅꯥꯔꯩ ꯄꯔꯦꯡ ꯀꯀꯥꯁꯦ ꯃꯔꯨꯝꯗ ꯂꯣꯠ ꯂꯩꯔꯦ ꯀꯀꯥꯒꯤ ꯃꯤꯡꯁꯨ ꯑꯝꯇ ꯈꯪꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯅꯤꯂꯆꯟꯗ꯭ꯔ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯀꯟꯅ ꯕꯣꯔꯥꯁꯦ ꯌꯣꯝꯕꯤꯔꯤꯀꯣ ꯕꯣꯔꯥꯁꯦ ꯃꯌꯣꯝꯁꯤꯗ ꯀꯌꯥ ꯄꯤ ꯃꯌꯣꯝꯗ 50 ꯄꯤꯕ ꯑꯗꯩ 10 ꯄꯤꯕ 50ꯒꯤ 3 ꯇꯧꯕ ꯌꯥꯎꯏ ꯄꯣꯠꯁꯤꯠꯁꯦ ꯑꯗꯨꯝ ꯁꯤꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠꯁꯤꯠꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯦꯗ ꯁꯤꯠꯄ ꯀꯣꯔꯣꯅꯥ ꯇꯧꯔꯨꯕꯅꯔ ꯈꯪꯗꯦ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯍꯥꯏꯕꯁꯤꯃ ꯄꯨꯔꯥ ꯊꯨꯞꯆꯤꯟꯕꯤꯈ꯭ꯔꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯁꯤ ꯆꯍꯤꯁꯤ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯠꯇꯕ ꯆꯍꯤ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯗꯣ ꯀꯀꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯀꯣ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯑꯣꯏꯖꯣꯏꯊꯣꯛ ꯐꯪꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟꯁꯤ ꯀꯣꯡꯒꯥꯏ ꯑꯃ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑ ꯐꯒꯗ꯭ꯔꯥ ꯍꯥꯏ ꯈꯜꯂꯤ ꯑꯦꯛꯁꯤꯗꯦꯟ ꯅꯣꯡꯃ ꯑꯦꯛꯁꯤꯗꯦꯟ ꯍꯦꯟꯒꯠꯂꯛꯏ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯃꯆꯦꯠ ꯏꯆꯥ ꯇꯪꯈꯥꯏ ꯍꯥꯏꯕ ꯐꯤꯂꯝꯒꯤ ꯏꯁꯩꯗꯣ ꯒꯣꯀꯨꯜꯅ ꯀꯨꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯏ ꯏꯁꯩꯗꯣ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏꯖꯔꯛꯀꯦ ꯏꯆꯦꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯩꯒꯤ ꯃꯤꯡꯅ ꯁꯅꯥꯃꯆꯥ ꯀꯧꯋꯦꯕꯀꯣ ꯀꯛꯆꯤꯡ ꯎꯔꯥꯎꯕꯝ ꯄꯔꯦꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯁꯨꯔꯦ ꯀꯩꯀꯩꯅꯣ ꯏꯆꯦꯅ ꯑꯩ ꯌꯣꯜꯂꯤꯁꯤ ꯑꯦꯄꯜꯁꯨ ꯌꯥꯎꯔꯦ ꯑꯣꯔꯦꯟꯖ ꯀꯤꯋꯤ ꯁꯣꯏꯕꯨꯝ ꯕꯣꯔꯥ ꯂꯣꯏ ꯁꯨꯔꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕꯨꯝꯁꯤꯅ ꯍꯦꯟꯅꯀꯣ ꯃꯃꯤꯡ ꯆꯠꯂꯤꯀꯣ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯍꯥꯏꯅꯀꯣ ꯑꯗꯣ ꯄꯦꯀꯦꯠꯁꯤꯗ ꯀꯌꯥ ꯄꯤꯔꯤꯅꯣ ꯁꯤꯅ 100 ꯄꯤꯕ ꯑꯗꯩ ꯁꯤꯅ 50 ꯄꯤꯕ ꯁꯤꯁꯨ 50 ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯔꯦꯠꯁꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯣꯠꯁꯤꯠꯁꯤ ꯅꯣꯡꯃꯒꯤꯁꯤ ꯂꯨꯄꯥ 8,000-9,000 ꯑꯗꯨꯝ ꯁꯤꯠꯂꯦ ꯑꯗꯨ ꯗꯥꯎ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤꯀꯣ ꯑꯗꯣ ꯑꯗꯨꯝꯗꯤ ꯁꯤꯠꯂꯤꯕꯀꯣ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦꯀꯣ ꯏꯆꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯕ ꯀꯣ ꯃꯦꯁꯦꯖ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯏꯕꯦꯝꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯠ ꯃꯌꯥꯁꯨ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯗꯒꯤ ꯕꯣꯠꯇꯁꯨ ꯑꯩꯈꯣꯏ ꯂꯩꯗꯅ ꯑꯩꯈꯣꯏ ꯊꯥꯗꯗꯧꯕ ꯃꯤꯁꯤꯡꯁꯤꯅ ꯄꯩꯁా ꯄꯤꯕ ꯃꯤꯗꯁꯨ ꯍꯦꯛ ꯊꯥꯗꯕ ꯑꯗꯒꯤ ꯄꯤꯗꯕ ꯃꯤꯗꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯃꯤꯁꯤꯡꯁꯤ ꯑꯅꯝꯕꯅꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗꯁꯨ ꯑꯅꯝꯕ ꯂꯣꯏ ꯂꯩꯅꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯒꯤ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯩꯇꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯁꯥꯟꯇꯤꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯗꯣ ꯏꯁꯩꯗꯤ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ ꯏꯆꯦ ꯇꯥꯏ ꯀꯔꯝꯕ ꯏꯁꯩꯅ ꯏꯄꯥꯝ ꯄꯥꯝꯒꯦ ꯏꯁꯩꯁꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯌꯥꯝꯗꯤ ꯂꯩ ꯏꯁꯩꯁꯤ ꯌꯥꯝꯗꯤ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯃꯣꯅꯤꯅ ꯁꯛꯄ ꯈꯔꯗꯤ ꯂꯤꯔꯦ ꯑꯩꯈꯣꯏ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯅ ꯇꯧꯕꯗꯣ ꯑꯗꯨ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯏꯆꯦ ꯑꯣꯃꯤꯅꯤꯒꯤꯁꯨ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯩ ꯑꯝꯇꯪꯒ ꯈꯟꯕꯤꯔꯛꯑꯣꯅꯁꯨ ꯍꯥꯏꯖꯔꯤ ꯑꯇꯣꯞꯄ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯂꯩꯇꯣꯟꯗꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯊꯣꯛꯇ꯭ꯔꯦ ꯀꯩꯅꯣꯒ ꯁꯨꯁꯃꯤꯇꯥꯅ ꯑꯦꯛ ꯇꯧꯕ ꯑꯩꯈꯣꯏ ꯀꯔꯤ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯒꯣꯀꯨꯟꯁꯨ ꯌꯥꯎꯕꯅꯦꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯍꯥꯏꯒꯦ ꯇꯧꯕꯁꯤ ꯏꯁꯩꯁꯤ ꯌꯥꯝꯗꯤ ꯄꯥꯝꯖꯕ ꯑꯩꯍꯥꯛꯅ ꯑꯗꯨ ꯑꯩꯁꯤ ꯀꯥꯎꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯁꯩꯁꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯀꯅꯥꯅꯣ ꯏꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤꯀோ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯄꯨꯒꯥꯏ ꯇꯦꯔꯥꯕꯤꯁꯛꯇꯒꯤꯁꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯁꯥꯒꯩꯁꯨ ꯑꯣꯏꯕ ꯃꯥꯅꯗꯤ ꯈꯪꯉꯝꯃꯣꯏ ꯀꯩꯅꯣ ꯄꯥꯝꯃꯤ ꯅꯨꯄꯤꯗꯣ ꯄꯨꯁꯄꯥꯔꯥꯅꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯄꯨꯁꯄꯔꯥꯅꯤꯗꯒꯤꯀꯣ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯊꯥꯖꯔꯛꯄꯁꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯏꯌꯦ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯊꯥꯔꯛꯄ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤꯗꯃꯛꯇꯀꯣ ꯄꯨꯁꯄꯔꯥꯅꯤꯗꯒꯤ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨꯀꯣ ꯅ꯭ꯌꯨ ꯏꯌꯔꯅ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯃꯃꯥꯁꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯖꯒꯦ ꯑꯩ ꯀꯛꯆꯤꯡ ꯐꯧꯁꯨꯕꯥ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯒꯤ ꯏꯃꯤꯡ ꯈꯦꯇꯤ ꯃꯌꯨꯝ ꯗꯃꯦꯟꯇꯤ ꯀꯧꯖꯩ ꯀꯣ ꯃꯃꯥ ꯗꯃꯦꯟꯇꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁꯀꯨꯝꯅ ꯑꯣꯏ ꯃꯥꯅꯤ ꯑꯩꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤꯅ ꯆꯍꯤ 10 ꯃꯨꯛꯀꯤ ꯁꯥꯏꯖꯇ ꯑꯣꯏꯅ ꯊꯝꯕ ꯁꯤ ꯄꯣꯠꯁꯦ ꯀꯌꯥꯃꯨꯛ
ꯑꯣ ꯉꯁꯤꯕꯨꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯕꯅꯤꯅꯀꯣ ꯂꯤꯁꯤꯡ 40-50ꯒꯨꯝꯕꯗꯤ ꯌꯣꯟꯖꯔꯦ ꯌꯥꯝꯗꯤ ꯌꯣꯜꯂꯦꯀꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯔꯁꯦ ꯂꯥꯛꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2021ꯁꯦ ꯂꯣꯏꯗꯣꯔꯦꯀꯣ ꯁꯤ ꯆꯍꯤꯁꯦ ꯂꯣꯏꯈꯤꯕꯁꯤꯒ ꯑꯅꯧꯕ ꯂꯥꯛꯄꯁꯤꯒ ꯇꯥꯏꯅꯕꯁꯤꯗꯀꯣ ꯃꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕꯖꯥꯔꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯍꯟꯗꯛ 2022 ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ 21ꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯐꯠꯇꯕ ꯃꯌꯥꯝꯁꯦ 2022 ꯂꯥꯛꯄꯗ ꯑꯐꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯣꯔꯣꯅꯥꯒꯤ ꯂꯥꯏꯅꯥ ꯑꯁꯤꯁꯨ ꯃꯨꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝ ꯍꯥꯏꯖꯔꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤꯀꯣ ꯀꯟꯅ ꯌꯣꯜꯂꯤꯀꯣ ꯑꯗꯣ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯀꯛꯆꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯑꯗ ꯃꯤꯡꯅ ꯄꯤꯌꯥꯔꯤ ꯄꯣꯠꯁꯦ ꯉꯁꯤ ꯈꯔ ꯁꯤꯠꯄ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯏꯊꯟꯗꯅ ꯌꯣꯜꯂꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃꯒꯅ ꯌꯣꯟꯕꯅꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ ꯅ꯭ꯌꯨ ꯌꯔꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ ꯄꯣꯠꯁꯤꯠꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯍꯣꯏ ꯍꯥꯟꯅꯅꯕꯨꯗꯤ ꯍꯦꯜꯂꯦꯕꯀꯣ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯇꯥꯏꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯍꯣꯏ ꯏꯁꯩꯒꯨꯝꯕꯗꯤ ꯑꯗꯨꯝ ꯇꯥꯔꯕ꯭ꯔꯥ ꯇꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯤꯡꯒꯔ ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯝꯇꯪ ꯈꯟꯕꯤꯔꯛꯑꯣ ꯅꯨꯄꯤ ꯂꯛꯇꯒꯤꯁꯦ ꯄꯨꯁꯄꯥꯔꯥꯅꯤ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄ ꯏꯁꯩ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕꯀꯣ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯔꯛꯑꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯁꯦ ꯄꯨꯁꯄꯥꯔꯥꯅꯤꯗꯒꯤ ꯑꯃ ꯍꯦꯛꯇ ꯊꯥꯔꯛꯄꯁꯨ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤꯗꯨꯁꯨ ꯂꯣꯏꯗꯣꯔꯦ 2021ꯁꯦ ꯂꯣꯏꯗꯣꯔꯦ 2022ꯁꯦ ꯂꯥꯛꯇꯣꯔꯦꯀꯣ ꯁꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏ ꯏꯁꯥꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯃꯣꯏꯅꯨꯡꯗꯀꯣ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ 2021ꯁꯤ ꯂꯣꯏꯈꯤꯗꯧꯔꯦꯀꯣ ꯑꯗꯣ 22ꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯗꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯈꯦꯂꯝꯕꯝ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯅꯤ ꯊꯣꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯄꯥꯔꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯤ ꯃꯅꯨꯡꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯊꯥꯛꯄꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯤꯔꯥꯡꯒꯩ ꯊꯨꯡꯗꯦ ꯃꯃꯥꯔꯣ ꯂꯥꯛꯃꯤꯟꯅꯩꯁꯦ ꯃꯃꯥꯒꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯩ ꯃꯃꯥꯔꯣ ꯀꯩ ꯃꯃꯥꯅꯦ ꯑꯩ ꯃꯤꯡꯗꯅꯤ ꯁꯣꯔꯤ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤꯁꯨ ꯂꯣꯏꯗꯣꯔꯦꯀꯣ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯋꯥꯍꯩ ꯈꯔ ꯈꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ 2021ꯁꯨ ꯂꯣꯏꯗꯣꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯀꯩꯀꯩ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ 2022 ꯁꯤꯗꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯒꯤꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯣ ꯅ꯭ꯌꯨ ꯌꯔ ꯂꯥꯛꯄꯁꯤꯗꯀꯣ ꯏꯆꯦꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯄꯥꯕꯨꯡꯁꯦ ꯏꯆꯥꯅꯨꯄꯤ ꯃꯌꯥꯝꯁꯨ ꯄꯨꯔ ꯂꯥꯛꯄ ꯃꯥꯜꯂꯤꯀꯣ ꯄꯥꯕꯨꯡꯒꯤ ꯃꯤꯡꯒ ꯂꯩꯕ ꯑꯩꯁꯦ ꯀꯣꯡꯕꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯃꯦꯘ ꯀꯧꯖꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯏꯌꯥꯝꯕ ꯃꯆꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯀꯥꯏꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯍꯣꯏ ꯃꯤꯡ ꯈꯛꯇ ꯈꯪꯖꯒꯦ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯑꯩꯒꯤꯅ ꯅꯣꯡꯊꯣꯝꯕꯝ ꯊꯥꯖ ꯑꯩꯒꯤꯅ ꯅꯣꯡꯊꯣꯝꯕꯝ ꯌꯨꯍꯦꯟꯕꯤ ꯑꯩꯅ ꯅꯣꯡꯊꯣꯝꯕꯝ ꯒꯣꯜꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯤꯡꯁꯤꯡꯁꯦ ꯑꯗꯣ ꯌꯨꯝꯗ ꯏꯝꯄꯦꯛ ꯇꯤꯚꯤ ꯂꯧꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯧꯋꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗꯤ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯦ ꯀꯩ ꯐꯥꯎꯏ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯊꯧꯔꯝꯕꯨꯀꯣ ꯌꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯂꯣꯏꯔꯛꯇꯣꯔꯦ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ 2022ꯁꯦ ꯂꯥꯛꯇꯣꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯋꯥꯍꯩ ꯈꯔꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤ 2022 ꯂꯥꯛꯄꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯤꯅꯔꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯠ ꯑꯗꯒꯤ ꯑꯣꯃꯤꯀ꯭ꯔꯣꯟ ꯁꯤꯡ ꯑꯁꯤ ꯄꯨꯃꯨꯠ ꯃꯨꯠꯈꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯅꯤꯡꯇꯝꯅ ꯑꯀꯤ ꯑꯈꯪ ꯀꯩꯃꯨꯛ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯁꯤ ꯑꯩꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯤ ꯄꯥꯕꯨꯡꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯌꯔꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯗ ꯌꯦꯛꯇꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯄꯥꯔꯇꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃꯇꯪ ꯑꯄꯥꯝꯕ ꯏꯁꯩ ꯑꯃꯇꯪ ꯈꯟꯕꯤꯔꯛꯑꯣꯀꯣ ꯀꯣꯔꯣꯡ ꯉꯥꯟꯕ ꯋꯥꯟꯒꯤ ꯏꯁꯩꯅꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯉꯛꯑꯣ ꯄꯥꯔꯇꯤꯁꯤꯡ ꯂꯥꯛꯂꯣ 이마기 이낙다 이마기 꼬롱한 바 ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯜꯂꯦ ꯑꯗꯣ ꯄꯥꯔꯇꯤꯒꯤꯁꯨ ꯀꯣ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ nganthoi ꯁꯣꯝꯒꯤ benda ꯀꯩꯕ benda benda ꯑꯗꯣ ꯏꯆꯦ ꯑꯉꯥꯡ ꯀꯌꯥ ꯄꯨꯔ ꯂꯥꯛ angang ahum pura lakmane ꯄꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏ yam nungaye angangine haibada yam nungai haninga leitana nungai haitare ꯁꯨꯃꯥꯏꯅ ꯑꯉꯥꯡꯒꯤꯗꯃꯛ ꯍꯥꯏꯗꯤ ꯃꯇꯝ ꯂꯦꯟꯐꯝꯁꯦꯀꯣ ꯁꯤꯗ ꯊꯣꯊꯣꯏꯄꯥ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯊꯣꯊꯣꯏꯄꯥꯀꯨꯝꯅ ꯍꯥꯏꯗꯤ ꯑꯅꯤ ꯁꯨꯍꯟꯅꯤꯡꯕ꯭ꯔꯥ aw sumba ani ta nate mayam thola di nungai ni haine ꯃꯇꯝꯁꯤꯗ ꯃꯌꯥꯝꯁꯦ ꯀꯩꯀꯩ ꯏꯟꯅꯔꯦꯕꯀꯣ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯅꯦ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ kari haide saibam khangde ta anauba ariba sahisna corona su maram oiraga awaba mayam saitheng pigre mathang anauba lakpasidadi aduguma laina tina laktaba anauba sahi afaba hai ama ohelningi ꯀꯗꯥꯏꯅꯣ ꯑꯉꯥꯡꯗꯤ ꯖꯦꯁꯇ ꯑꯄꯤꯛꯄ ꯑꯃ ꯌꯥꯎꯔꯤ ꯆꯦꯅ ꯑꯩꯒꯤ ꯏꯆꯥ ꯏꯆꯥ ꯑꯣꯏꯗꯣꯏꯅꯦ आनंदी Sagita. ꯑꯆꯧꯕ ꯃꯌꯥꯝꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯄꯤꯇ꯭ꯔꯨ ꯑꯃꯒꯤ ꯂꯤꯊꯍꯧꯔꯦ ꯀꯩꯃꯤꯡ ꯑꯗꯣ ꯏꯆꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯊꯣꯏꯄꯥꯛ ꯁꯨꯃꯥꯏꯅ ꯍꯪꯉꯛꯄꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ Nungai. ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯣ ꯂꯥꯛꯄꯤꯔꯤꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯃꯤ ꯀꯌꯥꯅꯣ ꯄꯨꯂꯞꯅ ꯂꯥꯛꯏꯁꯦ mi manga anga aninga ꯅꯦꯕꯀꯣ ꯑꯗꯣ ꯆꯍꯤꯁꯤꯁꯨ ꯂꯣꯏꯗꯣꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯣꯔꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯀꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏꯁꯦ ꯆꯍꯤ ꯍꯥꯞꯆꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯍꯥꯞꯆꯜꯂꯛꯄꯅꯤꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯕꯤꯠꯇ ꯑꯩꯈꯣꯏꯅ ꯄꯥꯛꯇ ꯂꯥꯛꯄꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯩꯈꯥ ꯇꯧꯗꯣꯔꯕ ꯑꯗꯨꯒꯤ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯈꯔ ꯈꯤꯇꯪ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯋꯥꯈꯜꯁꯤꯒꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯒꯤ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯗꯕ ꯑꯗꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯈꯣꯠꯇꯅ ꯏꯔꯥꯡꯁꯤꯡꯁꯦ ꯌꯥꯎꯕꯤꯗꯕ ꯁꯤꯅꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯗꯕ ꯑꯗꯒꯤ ꯊꯣꯡ ꯃꯈꯥꯗ ꯇꯥꯔꯝꯃꯦ ꯑꯗꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯄꯤꯗꯕ ꯋꯥꯔꯦ ꯂꯦꯞꯄꯒ ꯍꯪꯕꯁꯦꯀꯣ ꯑꯗꯨꯅ ꯐꯝꯃꯒ ꯑꯣꯏꯅ ꯍꯪꯉꯒꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯤꯡꯒꯔꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯑꯗꯣ ꯑꯦꯖꯦ ꯃꯩꯁꯅꯥꯝꯗꯒꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯍꯟꯗꯛꯇ ꯑꯅꯧꯕ ꯊꯣꯛꯄ ꯐꯥꯎꯍꯜꯂꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯣ ꯑꯣꯏꯅ ꯈꯟꯖꯒꯦ ꯊꯦꯡꯛ ꯌꯨ
ꯁꯨꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯌꯔꯅ ꯂꯥꯛꯄꯁꯤꯗ ꯅꯥꯗ ꯌꯦꯛꯇꯕ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯕꯩ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯇꯥꯃꯣꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯩꯒꯤ ꯃꯤꯡ ꯀꯦ ꯏꯅꯥꯎ ꯃꯩꯇꯩ ꯑꯩꯒꯤ ꯂꯩꯐꯝꯅ ꯀ꯭ꯌꯥꯡꯒꯣꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯀꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯤ ꯁꯨꯝ ꯎꯖꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯑꯗꯣ ꯇꯥꯃꯣ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯄꯥꯔꯛꯁꯦ ꯍꯥꯡꯒꯦꯅ ꯈꯟꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯌꯨ ꯃꯁꯤꯒꯤ ꯊꯣꯏꯊꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯩꯗ ꯁꯨꯝ ꯈꯔ ꯄꯨꯕꯗ ꯃꯥ ꯁꯨꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯧ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯇꯥꯕꯁꯦ ꯄꯄꯥ ꯁꯨꯝꯕ ꯐꯦꯃꯤꯂꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐ ꯊꯣꯏꯁꯦ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒ ꯄꯄꯥ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗ ꯒꯥꯔꯗꯦꯟꯒꯨꯝꯕ ꯄꯥर्क ꯌꯥꯝ ꯂꯩ ꯑꯗꯨꯗꯗꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯄ ꯌꯥꯗꯦ ꯃꯔꯝꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤꯛꯅꯤꯛꯀꯤ ꯃꯐꯝ ꯂꯩꯗꯅ ꯑꯗꯣ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯣꯏ ꯄꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯨ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯗꯤ ꯃꯣꯔꯦꯟꯒ ꯃꯣꯏ ꯅꯤꯁꯥ ꯆꯥꯔ ꯈꯣꯠꯂꯒ ꯂꯩꯕ ꯃꯌꯥꯝꯗꯨꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯂꯒ ꯏꯟꯖꯣꯏ ꯇꯧꯕ ꯐꯪꯗꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯄꯥर्क ꯑꯃ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯁꯥꯅ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯃꯔꯝꯗꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯦ ꯇꯣꯏꯅ ꯄꯨꯟ ꯆꯠꯃꯤꯟꯅꯔꯒꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯊꯣꯛꯑꯦꯕ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯁꯨ ꯇꯧꯗꯕ ꯑꯣꯏꯔꯁꯨ ꯄꯨꯟ ꯆꯠꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯐꯣꯟ ꯆꯥꯎꯈꯠꯂꯕꯅꯤꯅ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯕꯁꯨ ꯃꯥꯒꯤ ꯏꯁꯇꯥꯐ ꯃꯁꯦꯟꯒꯤꯃꯛꯇ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯅꯔꯛꯄ ꯑꯗꯣ ꯇꯣꯏꯅ ꯆꯠꯂꯒꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯝꯅꯤꯡꯕ ꯂꯩꯔꯦ ꯃꯣꯏ ꯐꯦꯃꯤꯂꯤꯁꯦ ꯄꯨꯟꯅ ꯃꯆꯥ ꯄꯨꯟ ꯆꯠꯄꯅꯤ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯝꯇ ꯆꯪꯉꯣꯏꯅ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤ ꯄꯥꯛꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯁꯥꯖꯈꯤꯕꯅꯦꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯣꯏꯊꯣꯏ ꯄꯥꯔꯛ ꯍꯥꯏꯔꯤꯕꯁꯦ ꯂꯥꯛꯏꯕꯅꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅꯁꯨ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯛꯁꯤꯗ ꯑꯅꯧꯕ ꯀꯔꯤ ꯍꯥꯞꯀꯠꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩ ꯃꯁꯤ ꯑꯩ ꯏꯁꯤꯡꯒꯤ ꯑꯥꯏꯇꯦꯝ ꯐꯖꯅ ꯍꯥꯞꯄꯅꯤ ꯑꯇꯣꯞꯄ ꯅꯦꯀꯣ ꯄꯥर्क ꯑꯗꯒꯤ ꯑꯦꯀꯣꯂꯦꯟꯒꯤꯗꯤ ꯀꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯌꯦꯡꯕ ꯃꯇꯝꯗ ꯅꯦꯀꯣ ꯄꯥर्क ꯐꯖꯅ ꯂꯩ ꯑꯗꯒꯤ ꯔꯣꯂꯔ ꯀꯣꯁꯇꯔ ꯍꯥꯞꯄꯛꯑꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯨꯂꯥ ꯀꯥꯏꯅ ꯐꯨꯠ ꯃꯔꯐꯨ ꯋꯥꯡꯅ ꯆꯤꯡꯉꯒ ꯃꯈꯥ ꯊꯥꯗꯕ ꯑꯗꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯝꯕ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯑꯩꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯁꯦ ꯗꯦꯜꯂꯤꯒꯤ ꯑꯔꯁꯗꯥꯝꯒꯤ ꯇꯥꯏꯞꯇ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯊꯧꯍꯜꯂꯒ ꯂꯣꯏꯅꯃꯛ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯍꯟꯇꯦꯜ ꯍꯥꯎꯁꯁꯦ ꯑꯩꯈꯣꯏ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩꯅ ꯀꯃꯥꯏꯅ ꯃꯤ ꯃꯥꯏꯕꯅ ꯀꯃꯥꯏꯅ ꯂꯥꯏꯌꯦꯡꯉꯝꯃꯤ ꯇꯥꯡꯈꯨꯜꯅ ꯀꯃꯥꯏꯅ ꯂꯥꯏꯌꯦꯡꯉꯤ ꯍꯥꯏ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯃꯅꯨꯡ ꯊꯝꯃꯒ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯍꯧꯖꯤꯛ ꯂꯩ ꯂꯝ ꯂꯧꯔꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯑꯥꯏꯇꯦꯝꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯇꯧꯔꯦꯀꯣ ꯁꯥꯗꯣꯏꯁꯦ ꯀꯗꯥꯏꯋꯥꯏꯗ ꯁꯥꯗꯣꯏꯅꯣ ꯁꯤꯒꯤ ꯑꯁꯣꯝ ꯑꯩꯈꯣꯏ ꯑꯋꯥꯡ ꯊꯪꯕꯗ ꯑꯩꯈꯣꯏ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯂꯝ ꯂꯩꯔꯦ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯁꯦ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯂꯩꯗꯣꯔꯦꯕ ꯄꯨꯟꯅ ꯑꯗꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯦꯟꯁꯤꯡꯁꯦ ꯊꯨꯒꯥꯏꯔꯒ ꯃꯊꯪ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯈꯤꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯔꯣꯂꯔ ꯀꯣꯁꯇꯔ ꯀꯥꯏꯅ ꯑꯗꯒꯤ ꯖꯤꯞ ꯔꯥꯏꯗꯔ ꯑꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯇ꯭ꯔꯥꯝ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯅꯕꯒꯤ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤ ꯊꯝꯗꯣꯏꯕ ट्रेनꯁꯤꯗꯤ ꯑꯗꯨꯝ ꯅꯦꯀꯣ ꯄꯥर्कꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯅ ꯊꯧꯕꯅꯤ ꯑꯩꯈꯣꯏꯗꯤ 1942ꯒꯤ ꯃꯣꯗꯦꯜꯗ ट्रेन ꯁꯥꯔꯅꯤ ꯑꯗꯨꯒ ꯈꯣꯡꯅ ꯊꯧꯗꯣꯏꯅꯦꯕ ꯃꯤ 22 ꯇꯣꯡꯉꯒ ꯗꯕꯥ 4 5 ꯑꯣꯔꯤꯖꯤꯅꯦꯜ ट्रेन ꯍꯥꯏꯇꯥꯔꯦ ꯇꯤꯚꯤꯗ ꯍꯥꯏꯔ ꯑꯩꯈꯣꯏ ꯄꯣꯔꯇꯦꯕꯜ ꯑꯅ ꯊꯥꯏ ꯂꯩꯔꯝꯃꯤꯗꯅ ꯄꯣꯔꯇꯦꯕꯜ ट्रेन ꯑꯣꯏꯗꯣꯏꯅꯦꯕ ꯊꯧꯔ ꯆꯠꯇꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉ ꯈꯣꯡꯍꯜꯂꯒ ꯑꯣꯔꯤꯖꯤꯅꯦꯜ ट्रेनꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯉꯥꯏꯔꯤꯀꯣ ꯑꯗꯣ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯁꯣꯏꯅꯗꯤ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯊꯦꯡꯅꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯥꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤꯗ ꯄꯦꯃꯦꯟ ꯇꯧꯊꯣꯛꯑꯒ ꯄꯣꯠ ꯂꯥꯛꯄ ꯌꯥꯔꯛꯇꯕ ꯍꯧꯖꯤꯛꯁꯨ ꯀꯝꯄꯅꯤꯗ ꯍꯥꯟꯅ ꯄꯦꯃꯦꯟ ꯂꯩꯊꯣꯛꯑꯒ ꯄꯣꯠꯁꯤ ꯌꯧꯔꯛꯄ ꯉꯝꯗꯕꯅꯦꯕ ꯑꯩꯈꯣꯏ ꯆꯦꯅꯥꯗꯒꯤ ꯗꯥꯏꯅꯦꯁꯁ ꯂꯥꯛꯀꯗꯧꯅꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯥ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯨ ꯂꯣꯏ ꯊꯤꯡꯕꯅꯤꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯧꯕ ꯉꯝꯗꯕꯅꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯩꯈꯤꯕꯗ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯎꯐꯥꯜ ꯍꯣꯝ ꯑꯃꯒ ꯑꯣꯂꯤꯁ ꯍꯣꯝ ꯑꯃꯒ ꯑꯩ ꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯝ ꯂꯩꯔꯒ ꯂꯩꯔꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯖꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯂꯩꯔꯦ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯔ ꯈꯜꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯩ ꯐꯪꯉꯛꯄ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ
ai percentage ai matam ai family sing ai khana raga tawrani madu phangba percentage kharana kana gumbam tagi mating lawdona ai na old age home saraga orphan home saraga mayam adagi center dagi funding lawraga chalai bna taba akhoi sidai phangai ba income aseng ba income jina run tawraga ai ahan kun kuthra ma thambirani anga kuthra ni phum thambirani makhoi mai masing tamba graduation bo aina thamge haibigi wakalon di laijai tawsu chungje tawgani ai Tagat chari tamogi wakalon du ko ado tamo khoi hojik se chahi se loirabaga chap manare ko haidi anoba chahi se laktore ani sigi langdai sida ko anoba chahi na lak pasida khoi tamogi wakalon da kari lebage aduga manipur baja gida message soina tamona khajitang pibiu haijari mamang chahi se adum ti ware ko bikim penda pusina man moiraga wa baje hai re mamse akhoi manipur da khatana te pidhi pumrang to wa ma tani madu mahaiba awaba akhoi haiba covid haiba laina su pum powoi khajanu anoba chahi lakpada anoba wakhan galoina na akhoi punamak amaga mateng pangnaba awaba mi da khara phaba mi sagot piba khara wajara gaju wari mi dun su sagoli ba mi sing da mateng pangpiba akhoi punamak amaga tathok ta chin tawnore haraga ai awaba da mana mateng pangpiba ade nangi awaba du so khoina mateng pangjaba adumagi thong long hangtoga hangoina dana adu khoi adumba get to manghal khaji akhoi puna hingminasi ai gi haiba wakan thaduasi akhoi gi haiba wakan na mang thangaga lakadu chahi je oibiu haibsine thamjani ni je chana ba haibasine ba men diko ado tamo khoina lakchari basi impact team dagini ko ado khoi thauram ama leije impact music on demand aina ado tamo yumda impact tv lobi bro istv dai impact tv samme samme khoi thauram singje dum toini adum ai yenge adum mana ai noi news channel jim pan yenge ara marak makta dum entertainment dum yenge ai samak su lila dolam gi producer ne ji mami se sojan dugi ai lila producer hoiri adu ngai je tamo ado tamo gi pamjaba kwai degi pamjaba khoi sai sak balak tagi ko or tamo gi pamjaba isai amtang mayam da khudol tambiona ai di mi on kaimba aina pamjabi sei ju khanjagi adu gaina marak thatna atai media sing dante impact tv gi akoi office biar singje impact tv card pairaga di thothoi adventure park ta sahi mada ahum lag yeng baya bagi khodong cha bijage duga tongan ba line da leiriba impact tv card pai bu dei adu dei offer tawjaroi mamdi impact tv gi akoi queue member office staff sing jo sahi mada ahum lag kumba lak bagi ko adum dei na ngasi sahi ariba sahi na sakkan da anopa sahi changak pasida adumai impact tv da ai gi site gi poina pijari thank you tamo khoi gi staff sing na ju soidana tamo gi wahai che taraga haraurangani na ju khan jai ko aina pamjabi sei je idea ju ai gi haiba wakan thadok che akhoi gi haibani na Vijayendra Kumar Sharma laikidaba pabungni biramba W Samson Rubragi music composer laikidaba haribasina music compose tawbiba Shillong chamber koina sakkiba hingmina si aikhoi taibang laikon dai bi seido lairagadi do thabiragadi akhoi punjanabagi masa ama woinaba aso mateng pangboi su isei sinasu yargadi tamo isai si khoi ge thoram si loisan boina ko tamo na isai si kitang mati am tangang biro ai isei de khangang te do mati amangang ke hingminna si aikhoi taibang malem laikon sida lairang oina sa minna si lairang oina hingminna si singminna si aikhoi hingminna si aikhoi ko tamo ado tamo gi family busu ko haidi sida thotoi adventure park ta puriba thabak tobiriba tamo gi makhara pubiriba mayam busu new year na lakpa sida khoi gi anai yaugdaba nungai fana ingna chingna panba haina wish tawjari ko impact tv gi staff singu narbai yektaba noi toriba program do hen upgradation tawduna manipur da media community da khwaidai makok thangba oirasnu haiba wafam si thamjari ari anona langdai asina yorpa sida iramdam iraicha sida laibiriba purup khudimaki mafamda anoba komona lakpa sida nongai faba chokhatba anai yaugdaba chahi ama purakpa oirasnu haina wish pijari wish you a happy new year